Ruling the leiba NDG Minister amasung MP sina ngarang Parliament Chathakhiba Thouong adu Democracy Amadi Constitution the Ikaiba Pibani haina hannagi Chief Minister Okram Ibobi na phongdokre. Wafam asing ngarang Parliament mamangda thokiba thongdok amata Opposition Leader amasung AICC gi President ta NDG MP sina Chathakhiba Thouong adubu yaningtaba phongdokpaga mari leina ngase Kanglada chathaba protest amada mahakna phongdokibane. Opposition Leader Rahul Gandhi amasung Congress ki President Mallikarjun Kharge da Chathakhiba Thouong adukidamak Prime Minister amasung BJP na sengtokadabani haiba banner ki makhara Chathakhiba protest adu MPCC ki President MLA K Mega Chandra na luchungke Maduda Congress ki MLA MPCC ki thaupuba sing amadi hannagi MLA amasung Minister kaya na saruk yakhe Numit yung matung pung ani khara helakpa adwai dagi haukiba protest adu Congress baban dagi thoraktuna kanglagi nongchup thangba sanathong forward laklaba matung Congress baban da amuk hanke Maduda down Amit Shah khudakta form lothokadabani amade ruling party na parliament Chathakhiba Thouong adu yaninte haibo kholakya sa laukhe protest adu da Congress legislature party gi leader so oriba Okram Ibobi na hai leibak asigi amadi parliament ki puwari da amukta thokhidriba maongda Asok apan yauna kiba amade amana amada maral kaya sinakhe maru oina opposition leader Rahul Gandhi amade AICC ki President Mallikarjun Kharge ki mathakta yofam yaudaba maral kaya sikhe ruling party na Chathakhiba Thouong adu leibak asigi puwari da ahanbane democratic institution amada opposition party na protest tawa haibasidi malimgi mafam khudingmakta thokpa Thouong amane adubu ruling ki minister amadi MLA sina parliament mamangda protest tawa haibasidi yam ikai ningai ge masakne Makoina tauriba protest adu kanatano haibasi achobu wahangne asigumba ruling party ki undemocratic amasung unconstitutional oiba Thouong opposition ki mathakta yofam yaudaba maral siba amade Rahul Gandhi de FIR panbana chungba kaya asigi mayoktam asigi protest asi chathabane ruling na Chathakhiba Thouong adu malengi atay mafam amata da thokidre ruling ki Thouong aside ibak asigi democracy amasung constitution de Ikaiba Pibani haina Okram Ibobi na pendaba wafam sing phongdokhe अमुक्ता भारत की इतिहास का थोखिद्रिबा डेमोक्रेटिक इंस्टीट्यूशन दा सिगुम्बा तौबा सरकार पाइरिबा पार्टी ना प्रोटेस्ट दा हना तौबजी यम इकाइनिंगाइ नेबा ओपोजिशन तौबदी अदुम चनै को सरकार पाइरिबा रूलिंग दा लेरिबा एनडीए की मिनिस्टर एमएलए सिंगना प्रोटेस्ट तौरिसिबु कनादा तौरिनो खंगदिएबा कोइदे अदो सिगुम्बा यामना undemocratic oiba aduga unconstitutional oiba mawongda ruling na opposition tawdi prithvi mafam khudimukta dum chatnayeba ado ruling da yawriba mantri MP singna protest tawraga aranba prachar tawduna even police tawo FIR tawba khopase अदर सुमाइना तौबसे मदुगी अगेंस्ट हाइबतारे प्राइम मिनिस्टर ना मरी लेनबा ऑफिसर कनो मंत्री हाइबतारे लॉ एंड ऑर्डर हैंडल तौरिबा श्री अमित शाह ऑनरेबल होम मिनिस्टर शुड बी सेट इमीडिएटली